ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯔꯣꯃꯥ ꯑꯃꯗꯤ ꯁꯤꯂꯥ ꯃꯈꯣꯏ ꯑꯅꯤ ꯃꯧꯅꯤ꯫ ꯄꯤꯕꯥ ꯑꯅꯤ ꯄꯣꯛꯂꯒ ꯅꯤꯉꯣꯜ ꯑꯃꯈꯛꯇ ꯌꯥꯎꯖꯩ꯫ ꯔꯣꯃꯥꯅ ꯃꯧ ꯑꯍꯟꯅꯤ, ꯁꯤꯂꯥꯅ ꯑꯅꯤꯁꯨꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯅꯨꯄꯥ ꯆꯞ ꯃꯥꯟꯅꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯄꯨꯡꯖꯩꯕꯒꯤ ꯁꯤꯟꯐꯝ ꯇꯧꯏ꯫ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯄꯥꯝꯅꯩ꯫ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯕ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒ ꯃꯌꯥꯝꯅꯁꯨ ꯑꯃ ꯍꯥꯏꯔꯒ ꯑꯃ ꯍꯥꯏꯗꯕ ꯇꯧꯗꯦ꯫ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯍꯦꯛꯇꯃꯛ ꯍꯥꯏ꯫ ꯑꯁꯨꯝꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯄꯨꯡ ꯌꯩꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯉꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯃꯊꯟ ꯈꯛꯇ ꯌꯥꯎꯖꯩ ꯍꯥꯏꯕꯒꯤ ꯀꯦꯅ ꯃꯧꯅ ꯂꯨꯅ ꯇꯧꯖꯩ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯍꯤ ꯃꯇꯥꯡꯅ ꯌꯥꯔꯛꯇꯕꯗꯒꯤ ꯅꯨꯄꯤ ꯊꯤꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯅ ꯊꯤꯈꯤ꯫ ꯁꯤꯂꯥ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔ ꯀꯥꯏꯖꯗꯦ, ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯃꯛ ꯆꯠꯆꯩ꯫ ꯇꯧꯕꯇꯕꯨ ꯃꯥꯒꯤꯗꯤ ꯄꯤꯕꯥ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯖꯗꯦ꯫ ꯅꯤꯉꯣꯜ ꯉꯥꯛꯇ 3 ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯁꯤꯂꯥꯒꯤꯅ ꯄꯤꯕꯥ ꯉꯥꯛꯇ 4ꯅꯤ, ꯅꯤꯉꯣꯜ ꯑꯃꯠꯇ ꯌꯥꯎꯖꯗꯦ꯫ ꯁꯤꯂꯥ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯗꯦ, ꯁꯪꯂꯕꯗꯤ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯃꯊꯟ ꯈꯛꯇꯅ ꯑꯣꯏꯔꯕꯁꯨ ꯁꯠ-ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯉꯝꯗ꯭ꯔꯒꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ, ꯀꯔꯤꯁꯨ ꯃꯕꯨꯛꯇ ꯃꯔꯣꯝ ꯂꯩꯇꯕ ꯃꯤꯗꯥꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯂꯥ ꯌꯥꯏꯃꯒ ꯑꯣꯏꯔꯦ, ꯃꯕꯨꯛꯁꯨ ꯈꯔ ꯂꯨꯇꯛ ꯇꯧꯏ꯫ ꯃꯤ ꯂꯩꯕ, ꯑꯍꯜ ꯂꯃꯟ ꯂꯩꯕ ꯃꯇꯝ ꯈꯛꯇꯗ ꯊꯕꯛ ꯇꯧꯔꯒ ꯃꯤꯅ ꯎꯔꯣꯏꯗꯕ ꯊꯕꯛꯇꯤ ꯃꯥ ꯁꯨꯡꯇꯧ ꯇꯧꯗꯦ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯕꯛ ꯃꯥꯅꯇ ꯇꯧꯏ ꯍꯥꯏꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤ ꯂꯩꯔꯕꯗꯤ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯔꯣꯃꯥ ꯃꯄꯨꯛꯅꯤꯡꯗ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕꯒꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯕꯛ ꯇꯧꯁꯤꯟꯅꯕ ꯁꯥꯔꯕꯁꯨ ꯁꯤꯂꯥ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯃꯄꯥꯟꯊꯣꯡꯗ ꯊꯕꯛ ꯇꯧꯖꯗ꯭ꯔꯕꯁꯨ ꯃꯃꯧ ꯅꯨꯄꯤ ꯑꯍꯟ ꯔꯣꯃꯥ ꯏꯃꯨꯡꯗ ꯃꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯂꯣꯏꯅ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯁꯦꯕꯥ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯇꯧꯔꯤ꯫ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯃꯠꯇ ꯆꯥꯟꯅꯗꯦ, ꯄꯨꯂꯞ ꯄꯨꯟꯅ ꯑꯗꯨꯃꯛ ꯆꯥꯅꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯆꯥꯎꯔꯛ ꯁꯥꯡꯉꯛꯂꯦ, ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯒ ꯁꯤꯂꯥ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯕꯒꯤ ꯈꯟꯅ ꯆꯩꯅꯕ ꯑꯃꯗꯤ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯔꯛꯇꯕ, ꯈꯟꯅꯕꯁꯨ ꯃꯥꯅ ꯍꯧꯕ, ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯨꯔꯒꯅ ꯇꯣꯉꯥꯟꯅ ꯆꯥꯔꯅꯤ, ꯃꯌꯥꯝꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯉꯝꯗ꯭ꯔꯦ, ꯋꯥꯔꯦ, ꯑꯁꯤꯒꯨꯝꯕ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯅꯦꯝ ꯃꯀꯨꯕꯨꯁꯨ ꯑꯍꯜ ꯑꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯍꯦꯛ ꯉꯥꯡꯕ ꯁꯛꯄ ꯑꯗꯨꯗ ꯑꯍꯟꯅꯤꯅ ꯁꯥꯎꯅꯤꯡꯗꯅ ꯍꯦꯛ ꯈꯟꯅꯔꯨꯕ꯫ ꯑꯗꯨꯝꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯌꯥ ꯂꯥꯎꯔꯒ ꯈꯟꯅꯔꯨꯔꯒꯅ ꯃꯧ ꯐꯠꯇꯕꯤ ꯇꯥꯍꯜꯂꯤ꯫ ꯅꯍꯥꯟꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯁꯦꯕꯥ ꯇꯧꯔꯛꯂꯤꯕꯁꯦ ꯃꯅꯥ ꯁꯨꯡꯊꯥ ꯊꯥꯕꯤꯗꯦ꯫ ꯏꯆꯦꯕꯨꯅ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯊꯥꯒꯠꯄꯤ꯫ ꯊꯕꯛꯅ ꯑꯩꯅ ꯇꯧꯕ, ꯅꯨꯡꯁꯤꯕꯅ ꯏꯆꯦꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏꯕ, ꯑꯩꯅ ꯍꯦꯜꯂꯤ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯈꯦꯟꯅꯕ ꯊꯝꯕ ꯑꯁꯤꯅꯁꯨ ꯃꯅꯦꯝ ꯃꯀꯨꯅ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅ ꯔꯣꯃꯥꯅꯁꯨ ꯍꯦꯟꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯟꯅ ꯆꯩꯅꯩ ꯍꯥꯏꯔꯒꯁꯨ ꯇꯣꯉꯥꯟꯅ ꯆꯥꯕꯗꯤ ꯃꯅꯦꯝ ꯃꯀꯨꯅ ꯌꯥꯗꯕꯒꯤ ꯑꯗꯨꯃꯛ ꯄꯨꯟꯅ ꯆꯥꯏ꯫ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯆꯥꯛ ꯊꯣꯡꯕꯒꯤ ꯅꯨꯃꯤꯠ ꯈꯥꯏꯗꯣꯛꯅꯩ꯫ ꯑꯃꯅ ꯆꯥꯛ ꯊꯣꯡꯉꯕ, ꯑꯃꯅ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯅꯩ꯫ ꯑꯗꯨꯕꯨ ꯔꯣꯃꯥꯗꯤ ꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯇꯔꯟ ꯇꯥꯔꯕꯁꯨ ꯃꯤ ꯉꯥꯏꯗꯦ, ꯊꯕꯛ ꯑꯗꯨꯃꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ, ꯀꯣꯟ ꯐꯦꯡꯉꯤ, ꯁꯪꯗ꯭ꯔꯒꯅ ꯁꯪꯗ꯭ꯔꯦ, ꯁꯪꯂꯕꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅ ꯇꯧꯊꯣꯛꯏ꯫ ꯃꯅꯦꯝꯕꯣꯛꯅ ꯐꯥꯎꯕ ꯁꯤꯂꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯁꯥꯎꯅꯤꯡꯕꯒꯤ ꯐꯦꯡꯉꯨꯅꯨ ꯌꯥꯗ꯭ꯔꯣ, ꯃꯥꯒꯤ ꯇꯔꯟꯗꯅ ꯅꯪ ꯉꯥꯏꯔꯒ ꯂꯩ, ꯅꯪꯒꯤ ꯇꯔꯟꯗꯅ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯤꯗꯣ,
Ngangthok satorappadadi ising litte. Mathaki ahanni makhagi angangni haibagi bebarsu amata leite. Asigumba misiti masana tawjabagi mahai masana phangangadabani haiduna manembongnasu silada yamna sauningi. Roma pangbagi manembongna singnaba yamna takpi. Adubu mabuk chambagi haunabi mingonda fataba khanba haitabana magi tawpham thokpa adumak tawduna lei. Asumna matam khara leiramlaba matungda sila amadi Roma makhoi anigi khana jainaba adu hensilakpadagi ahal oiraba sonjilaklaba mane maku ani adu wakhal leina oibana khoi pumnamakpu thadokduna chatki. Asigi matung tarakpadagidi imung aduda makhoida yengsinbinaba ngangbinaba khanai sainai haibagi wayenbinaba bichar pibinaba ahal amata leitre khanbana sila mathaki ahanni haibagi thaksi kasi naidaba tongana chaninge haiduna dok hekta sathokhi. Ngangthok saktorakpadasu ichanupa ngakta pokpani haibagi napal amana machanupa ngakta pokpagi napanga loinana wa ngangba aduda nahan makhai sauramdaba Roma ahal ama leiringai matamda ngangna saknabada machaningon ngakta poi haibagi khon amukta phawba thadabana hanak khanaba asidadi silana Romabu nachanupa amatastu poktaba haiduna khanaba matamda palakpadagi Roma nahan makhai saudrabasu hanaki khanaba asidagidi wa adu kaya khara henjinbadagi Roma su sauraduna tongana sanarasi haiduna tongana sanakhi. Nupi masen khana chainarabasu machimanaw adudi pungjaiba punna chatminabana mayamnadi nuksi sanana adumak leiriboi ningi. Adubu mapanthongda makhoi ani nuksinajaba malagasu imungdadi magi nupina haiba loinamak tariba khangliba ngaktani. Adubu silagi nupadi magi nupina haiba lauraduna mayamba amadi mataimabu lana fatana adumak uri. Phanayamna mayambana afabaromda hairabasu afaba amagi oiro tananaba makhoi ani khanaraga karambana phai phate haiba tathok tasin tawraba matungda thabak ama tawsi haiba matamda silana insanduna amata yade maduda pulap leiminabana maram oiraga magi khon saruk yenaraba matungda yum saningbagi wakhalon amasu lakpadagi magi atabi adu tongan yenaduna painai. Adubu sila inkhon yenarabasu mafam aduda leiba pamdabadagi machanipa ngakta mari pokpana inkhon saruk adu khara pikpagi achauba ma leiraga hongdokningi. Adubu Romadi makhoina inkhol adu leiningdrabasu atopa mi ama laklaga imung amada atopa mitop sanglakpa haibasi mi amana amagi yumda laklaga hek leibasi khara nungaiba phate. Aduna Romasu makhoina leiriba yum aduda atopa mi laklaga leibadu pamdabana leirabasu leitrabasu magi luhongbada yaujarakpa sana lupasing adu loina kairaga marupki tungsinjaba sen kharaga inkhon saruk adu yolani tabada makhoina oina lahauraduna sila amadi magi nupa machasinga pula inkhol ama leiduna hongdokhi. Asumna machimanaw adu mama mapa leikidraba matungdagi tongkhai taba haibadu oiki. Adubu machanupi ama khatang yaujaba adudi mabung ahangida chahi kudingi ningon chakauba adubak lai cheraubagi pot thinbasu lai. Mabung yaimagida chaluragana manamma silana hanbiba taragasu mana tokthorakliba utliba mawong mataw aduna lakhaningde haiba khangbana machanupi adunasu makhoida cheraubagi potsu thinde ningon chakaubasu sate mabung ahangida adumak changi mayamnasu loina hena khangnai. Adubu makhoi ani matam khara adumna khanarabasu chainarabasu imung aduda leirambani siladi hol leiraga yum dolan mathon saraga nungaina
ꯀꯅꯥꯒꯤꯁꯨ ꯑꯋꯣꯠꯄ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯃꯥ ꯃꯉꯥꯏꯔꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯁꯣꯝꯗ ꯔꯣꯃꯥꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ, ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯩ꯫ ꯇꯧꯕꯇꯕꯨ ꯊꯕꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯇꯧꯔꯝꯕ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯕꯗ ꯃꯁꯥꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯈꯟꯅꯔꯕꯁꯨ ꯆꯩꯅꯔꯕꯁꯨ ꯑꯇꯇꯥꯏ ꯇꯥꯔꯛꯄꯗ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯍꯦꯟꯕ ꯂꯩꯇꯕꯅꯤ ꯈꯟꯗꯨꯅ ꯑꯄꯪꯕ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯇꯠꯇꯅ ꯇꯛꯁꯤ ꯁꯣꯟꯖꯩ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯟ ꯀꯥꯔꯤꯕ, ꯄꯣꯡꯖꯔꯤꯕ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯈꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯒꯁꯨ ꯃꯋꯥ ꯂꯧꯕꯤꯒꯗꯕ ꯅꯠꯇꯕꯅ ꯅꯣꯡꯃ ꯅꯤꯡꯁꯤꯡꯂꯝꯃꯤ, ꯅꯤꯅꯤ ꯁꯨꯕꯗ ꯀꯥꯎꯈꯤ꯫ ꯇꯞꯅ ꯇꯞꯅ ꯀꯥꯎꯅꯕ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯐꯥꯎꯕ ꯍꯥꯏꯅꯗ꯭ꯔꯦ, ꯕꯥꯇꯣꯟ ꯌꯧꯅꯗ꯭ꯔꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯞꯊꯣꯛꯅꯕ ꯑꯣꯏꯈꯤ꯫ ꯔꯣꯃꯥꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕꯅ ꯃꯌꯥꯝꯒꯤ ꯕꯥꯇꯣꯟ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯗꯨꯃꯛ ꯂꯦꯞꯇꯦ꯫ ꯁꯤꯂꯥꯕꯨꯗꯤ ꯃꯔꯨꯞ ꯃꯄꯥꯡ, ꯂꯣꯏꯅ ꯇꯤꯟꯅꯕ, ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯈꯔꯈꯛ ꯌꯧꯕꯤꯕ ꯅꯠꯇꯅ ꯇꯧꯗꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯅꯥꯅꯁꯨ ꯅꯤꯡꯁꯤꯡꯕꯤꯗꯦ꯫ ꯔꯣꯃꯥ ꯃꯆꯥꯅꯨꯄꯤ ꯉꯛꯇ ꯄꯣꯛꯏ, ꯅꯨꯄꯥ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯗꯨꯅ ꯃꯥꯒꯤ ꯃꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃꯃꯝ ꯂꯣꯏꯅ ꯇꯧꯏ꯫ ꯁꯔꯀꯥꯔꯒꯤ ꯇꯣꯂꯣꯞ ꯆꯥꯕ ꯊꯕꯛ ꯂꯣꯏꯅ ꯇꯧꯕꯅ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯅꯨꯄꯥ ꯌꯥꯎꯖꯗ꯭ꯔꯒꯁꯨ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥ ꯃꯄꯥꯒꯤ ꯌꯨꯝ ꯁꯥꯕꯤ꯫ ꯃꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄ, ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯄꯒꯤ ꯂꯃꯟ ꯁꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯦ꯫ ꯆꯥꯕ ꯃꯆꯦꯠ, ꯁꯦꯠꯄ ꯃꯆꯦꯠ ꯇꯧꯔꯛꯂꯕꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯛꯂꯕ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ, ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯊꯣꯛꯆꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯅꯤꯡ ꯊꯨꯡꯍꯜꯂꯤ꯫ ꯁꯤꯔꯕ ꯃꯇꯝꯗ ꯎꯁꯣꯞ ꯃꯦꯂꯥ ꯀꯠꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯆꯥꯅꯤꯡꯕ ꯆꯥꯈꯤꯕ, ꯁꯦꯠꯅꯤꯡꯕ ꯁꯦꯠꯈꯤꯕ ꯑꯁꯤꯅ ꯂꯃꯟ ꯁꯤꯡꯕ ꯁꯛꯂꯒꯦ ꯈꯟꯗꯨꯅ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤ꯫ ꯁꯣꯝꯗꯗꯤ ꯁꯤꯂꯥ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯩ, ꯑꯗꯨꯕꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯔꯝꯕ, ꯃꯃꯥ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯔꯝꯕ, ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯏꯜꯂꯝꯕ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯣꯏꯅꯃꯛ ꯆꯠꯅꯈꯤ꯫ ꯃꯃꯥ ꯃꯄꯥꯗ ꯌꯦꯡꯁꯤꯟꯕꯤꯔꯝꯕ, ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯔꯝꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯇꯥꯕ, ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯕꯨ ꯊꯑꯣꯏꯕꯤꯔꯛꯇꯕ, ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯛꯄ ꯑꯗꯨꯗꯒꯤ ꯁꯤꯂꯥꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯖꯤꯠ ꯐꯪꯕ ꯍꯧꯔꯛꯈꯤ꯫ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯥꯛꯅ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯃꯥꯁꯨ ꯑꯃꯨꯛ ꯐꯪꯕ ꯇꯥꯕꯅꯤ꯫ ꯃꯆꯦ ꯔꯣꯃꯥꯗ ꯃꯥꯅ ꯅꯤꯄꯥ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯈꯤꯗꯕ, ꯈꯟꯅ ꯆꯩꯅꯕ ꯈꯨꯗꯤꯡꯒꯤ ꯄꯟꯗꯨꯅ ꯉꯥꯡꯈꯤꯕ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯕꯥꯅꯤ ꯈꯟꯅꯕꯗꯨꯗ ꯔꯣꯃꯥꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯁꯨ ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯎꯗꯕꯤꯗ ꯅꯁꯨ ꯅꯨꯄꯤ ꯉꯛꯇ ꯄꯣꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯈꯤꯕꯅꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨꯁꯨ ꯃꯥ ꯍꯧꯖꯤꯛ ꯈꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯃꯥꯒꯤ ꯃꯁꯨꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯃꯃꯧ ꯃꯔꯤꯅꯤ, ꯑꯗꯨꯕꯨ ꯃꯃꯧ ꯃꯔꯤ ꯑꯗꯨꯃꯛ ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯄꯣꯛꯇꯅ ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯄꯣꯛꯏ꯫ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝ ꯁꯨꯅꯔꯕꯅꯤ, ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯗꯦ꯫ ꯇꯞꯅ ꯇꯞꯅ ꯃꯆꯦ ꯔꯣꯃꯥꯅ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯕ ꯃꯇꯝꯗ ꯊꯥꯈ꯭ꯔꯤꯕ ꯁꯥꯞ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯃꯆꯥ ꯅꯤꯉꯣꯜ ꯉꯛꯇ ꯄꯣꯛꯄꯅꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕ, ꯃꯥꯒꯤ ꯆꯥꯅꯒꯗꯕ ꯊꯕꯛ ꯇꯧꯔꯒ ꯆꯥꯅꯕ ꯃꯐꯝꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯜꯂꯤ꯫ ꯔꯣꯃꯥꯒꯤ ꯏꯃꯨꯡ ꯍꯧꯖꯤꯛ ꯈꯛꯇ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯤꯂꯥꯒꯤꯗꯤ ꯃꯇꯝ ꯈꯔ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ, ꯊꯛꯃꯤꯟꯅꯕ, ꯀꯣꯏꯃꯤꯟꯅꯕ,
ꯊꯕꯛ ꯁꯨꯕꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯝꯕ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯏꯕ ꯂꯝꯕꯤ ꯑꯃꯃꯝꯗ ꯆꯠꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤ꯫ ꯏꯃꯨꯡ ꯑꯗꯨꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯄꯥꯟ ꯐꯔꯤꯉꯩꯗ ꯃꯥꯅ ꯃꯅꯦꯝ ꯃꯀꯨꯗ ꯑꯣꯠꯈꯤꯕ ꯅꯩꯈꯤꯕ, ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯈꯤꯗꯕ, ꯃꯆꯦ ꯑꯃꯗꯤ ꯃꯇꯩꯗ ꯉꯥꯡꯈꯤꯕ ꯊꯥꯈꯤꯕ ꯈꯣꯟ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯉꯣꯟꯗ ꯂꯥꯛꯂꯤꯕ ꯃꯃꯧ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯊꯑꯣꯏꯅ ꯇꯧꯕꯤꯗꯦ, ꯎꯁꯤꯠꯄꯤꯗꯦ, ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯗꯦ꯫ ꯆꯥꯕ ꯊꯛꯄ ꯐꯥꯎꯕ ꯐꯖꯅ ꯆꯥꯕ ꯐꯪꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯗ꯭ꯔꯕꯁꯨ, ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯕ ꯐꯪꯂꯕꯁꯨ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯅꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯄꯣꯊꯥꯗꯨꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯄꯣꯊꯥꯔꯒ ꯂꯩꯖꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯤꯈ꯭ꯔꯕꯅꯤꯅ ꯁꯤꯂꯥ ꯃꯊꯟꯈꯇ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ꯫ ꯍꯥꯏꯗꯕ ꯊꯕꯛ ꯐꯥꯎꯕꯗ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯈꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯡ ꯃꯇꯝꯗ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯊꯥꯡꯅ ꯌꯥꯟꯁꯤꯜꯂꯨꯔꯕꯅꯤꯅ ꯇꯨꯞꯇꯨꯅ ꯀꯦꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯁꯣꯜꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯃꯥ ꯃꯊꯟ ꯈꯛꯇꯅꯤ꯫ ꯑꯇꯣꯝꯕ ꯑꯗꯨꯅ ꯀꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯜꯂꯤꯕ ꯑꯗꯨꯁꯨ ꯆꯤꯟꯖꯥꯛ ꯄꯨꯜꯂꯤ ꯄꯨꯟꯗꯦ ꯍꯥꯏꯕꯒꯤ, ꯆꯥꯛ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗꯦ, ꯍꯥꯞꯄꯤ ꯍꯥꯞꯇꯦ ꯍꯥꯏꯕꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯈꯟꯅꯕ ꯂꯦꯞꯇꯦ꯫ ꯃꯄꯥꯟ ꯐꯔꯤꯉꯩꯗ ꯃꯥꯅ ꯃꯨꯛꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯊꯟ ꯈꯛꯇ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯦ꯫ ꯃꯥꯒꯤ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯆꯦ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯛꯇ ꯆꯪꯒꯗꯕꯁꯨ ꯏꯀꯥꯏꯖꯕꯗꯒꯤ ꯆꯪꯗꯦ꯫ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯀꯔꯥꯏꯗ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯃꯇꯦꯡ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ꯫ ꯃꯇꯦꯡ ꯂꯧꯐꯝꯗꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯏꯃꯧ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯅꯗꯤ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗꯦ꯫ ꯁꯣꯝꯗꯗꯤ ꯃꯥꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯂꯨꯔꯕꯅꯤꯅ ꯆꯦ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯠꯄꯤꯗꯕꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯁꯤꯂꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯇꯦꯡ ꯅꯤꯕ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ꯫ ꯏꯃꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯈꯛꯇꯗꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯏꯆꯥꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕ ꯂꯥꯟꯕ ꯑꯃꯗꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯄꯥꯎ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯂꯩꯅꯕ ꯃꯐꯝ ꯆꯞ ꯆꯥꯕ ꯑꯃ ꯁꯦꯝꯖꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯁꯤꯡ ꯑꯗꯨꯗꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯏꯃꯥꯅ ꯐꯪꯕ ꯌꯥꯕ ꯁꯦꯟꯐꯝꯁꯨ ꯄꯤꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯃꯥꯅ ꯅꯆꯥ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯝꯕꯗ ꯂꯩꯅꯤꯡꯉꯤ ꯍꯥꯏꯕ ꯈꯜꯂꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯃꯃꯥꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯆꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯄꯗꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯏꯀꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯤ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯝꯅ ꯏꯃꯥꯅ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯠꯂꯕꯗꯤ ꯅꯪ ꯁꯤꯔꯦ ꯈꯪꯉꯨ ꯍꯥꯏꯗꯨꯅꯁꯨ ꯙꯝꯀꯥ ꯀꯌꯥꯔꯛ ꯍꯟꯅ ꯇꯧ꯫ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯍꯥꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯄꯪꯀꯤꯗ ꯀꯤꯖꯕ ꯍꯥꯏꯕꯗꯨ ꯃꯁꯥꯗꯁꯨ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯍꯟꯗꯛꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯆꯠꯇꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯑꯣꯏꯅ ꯇꯥꯛꯏ꯫ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯅꯕ ꯀꯧꯊꯔꯛꯎ ꯍꯥꯏꯕꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯌꯨꯝꯗ ꯆꯪꯗꯨꯅ ꯉꯥꯡ ꯁꯛꯄ ꯇꯧꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯋꯥ ꯂꯧꯕꯤꯗꯦ꯫ ꯄꯤꯖꯔꯕꯁꯨ ꯄꯤꯖꯗ꯭ꯔꯕꯁꯨ ꯂꯩꯐꯝ ꯐꯥꯎꯕ ꯄꯤꯕꯤꯔꯝꯗꯨꯅ ꯈꯔ ꯅꯨꯡꯁꯤꯕꯤꯔꯝꯕ ꯌꯦꯡꯁꯤꯟꯕꯤꯔꯝꯕ ꯑꯗꯨ ꯃꯥꯅ ꯑꯃꯗ ꯑꯃꯨꯛ ꯀꯛ ꯇꯧꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯃꯥꯡꯗ ꯌꯣꯟꯕꯗꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯦ꯫ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯪꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯅꯗꯤ ꯃꯊꯟ ꯈꯛꯇ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯒ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ
ꯆꯦꯡ ꯋꯥꯜꯂꯒ ꯊꯣꯡꯂꯒ ꯃꯊꯟ ꯈꯛꯇ ꯆꯥꯖꯕ, ꯌꯣꯟꯅꯕ ꯂꯩꯇ꯭ꯔꯒꯅ ꯀꯪꯂꯒ ꯑꯗꯨꯃꯛ ꯂꯩꯖꯕ ꯇꯥꯕꯅꯤ꯫ ꯁꯤꯕꯗꯤ ꯀꯤꯕꯅ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯌꯣꯜꯂꯒ ꯁꯤꯕ ꯉꯥꯏꯅ ꯃꯥ ꯑꯗꯨꯃꯛ ꯂꯦꯜꯂꯤ꯫ ꯃꯁꯤꯅꯤ ꯅꯥꯄꯟ ꯐꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯎꯗꯕ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯃꯁꯥꯅ ꯊꯥꯡꯅ ꯌꯥꯟꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯏ, ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯏ ꯍꯥꯏꯕꯒꯤ ꯈꯦꯠꯅꯕ ꯊꯝꯕꯁꯨ ꯐꯠꯇꯦ꯫ ꯃꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯥꯎꯗꯨꯅ ꯊꯥꯔꯛꯄ ꯁꯥꯞ ꯑꯗꯨ ꯊꯨꯡꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯥꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯨꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯕꯨꯁꯨ ꯃꯃꯧ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ꯫ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯒ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥꯅ ꯃꯇꯣꯟꯂꯣꯝꯅ ꯁꯤꯖꯒꯗꯕꯗꯨ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯏ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯀꯥꯔꯨꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯃꯆꯥ ꯑꯃꯠꯇ ꯐꯥꯎꯕ ꯄꯣꯛꯆꯗꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯊꯟ ꯈꯛꯇꯅ ꯁꯦꯕꯥ ꯇꯧꯖꯕ, ꯉꯝꯗ꯭ꯔꯒꯅ ꯁꯤꯖꯕ, ꯑꯁꯤꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤꯅ ꯄꯤꯅꯤꯡꯂꯤꯕ ꯃꯦꯁꯦꯖꯇꯤ ꯑꯇꯩ ꯑꯃ ꯅꯠꯇꯦ꯫ ꯏꯆꯥꯅꯨꯄꯤ ꯄꯣꯛꯏ, ꯏꯆꯥꯅꯨꯄꯥ ꯄꯣꯛꯏ ꯍꯥꯏꯕꯒꯤ ꯑꯅꯦꯝ ꯑꯋꯥꯡ ꯊꯥꯛ ꯈꯦꯟꯅꯕ ꯑꯁꯤ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ꯫ ꯃꯤ ꯑꯣꯏꯅꯕ ꯃꯇꯤꯛ ꯆꯥꯅꯕꯕꯨ ꯁꯦꯝꯂꯕꯗꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ, ꯇꯤꯟ ꯁꯣꯛꯄ ꯌꯥꯕ ꯋꯥ ꯀꯩꯗꯧꯅꯨꯡꯗꯁꯨ ꯉꯥꯡꯕꯤꯒꯅꯨ꯫ ꯁꯥꯎꯔꯕꯗꯤ ꯃꯤ ꯑꯗꯨꯅꯁꯨ ꯁꯥꯎꯅꯤꯡꯕ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯁꯥꯞ ꯁꯣꯏꯗꯅ ꯁꯣꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯃꯤ ꯑꯃꯅ ꯁꯥꯎꯔꯒ ꯊꯥꯔꯛꯄ ꯁꯥꯞ ꯑꯁꯤ ꯊꯨꯡꯂꯣꯏ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ꯫ ꯍꯧꯖꯤꯛꯃꯛ ꯊꯨꯡꯗ꯭ꯔꯕꯁꯨ ꯇꯞꯅ ꯇꯞꯅ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯐꯪꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯄꯣꯡꯈ꯭ꯔꯤꯕ, ꯃꯤꯅ ꯎꯗꯕ ꯃꯈꯩ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯈ꯭ꯔꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯐꯪꯉꯛꯂꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯅꯥꯄꯟ ꯀꯥꯔꯨꯕ, ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯆꯗꯕꯒꯨꯝ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯊꯤ ꯃꯔꯛꯇ ꯑꯣꯟꯗꯨꯅ ꯁꯤꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯔꯣꯃꯥꯗꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯆꯔꯕꯁꯨ ꯃꯌꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯇꯤꯛ ꯂꯣꯏꯅ ꯆꯥꯕꯅ ꯃꯃꯥ ꯃꯄꯥꯕꯨ ꯃꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥꯗꯧꯅ ꯁꯦꯕꯥ ꯂꯣꯏꯅ ꯇꯧꯏ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯒ ꯁꯦꯕꯥ ꯇꯧꯏ꯫ ꯅꯣꯡꯃꯅ ꯑꯃꯅ ꯂꯥꯛꯏ, ꯅꯣꯡꯃꯅ ꯑꯃꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯔꯣꯃꯥꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯑꯣꯏꯅ ꯑꯗꯨꯃꯛ ꯃꯁꯥ ꯃꯎ ꯐꯅ ꯇꯔꯨ ꯇꯅꯥꯟꯅ ꯍꯤꯡꯂꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯑꯁꯤꯗ ꯃꯤꯒꯤ ꯐꯠꯇꯅꯕꯁꯨ ꯇꯧꯒꯨꯝꯁꯤ, ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯈꯛꯇꯪꯒꯤ ꯈꯜꯂꯒ ꯃꯤꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕ ꯇꯧꯕꯁꯤ ꯏꯁꯥꯗ ꯍꯟꯖꯤꯜꯂꯒ ꯄꯥꯟꯕꯅꯤ꯫ ꯅꯣꯡꯊꯛꯇ ꯇꯤꯟ ꯁꯤꯠꯀꯠꯂꯕꯗꯤ ꯏꯁꯥꯗ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫